ꯃꯌꯥꯝ ꯆꯥꯛꯁꯤꯒꯩ ꯍꯥꯞꯆꯜꯂꯒꯦ ꯇ꯭ꯔꯨꯡ ꯑꯩꯈꯣꯏꯅ ꯃꯊꯨꯟ ꯂꯣꯏꯁꯤꯗ ꯈꯪꯗꯦ ꯑꯩ ꯈꯪꯗꯦ ꯅꯠꯇꯦ ꯆꯥꯒ ꯇꯧꯔꯀꯥꯟꯗ ꯌꯦꯡꯉꯨꯅ ꯈꯪꯗꯦ ꯀꯩꯅꯣ ꯁꯤꯕꯣ ꯃꯊꯨꯟ ꯃꯌꯥꯝꯗꯨ ꯍꯣꯏ ꯃꯊꯨꯟꯒ ꯆꯠ ꯁ꯭ꯋꯥꯏꯗ ꯍꯥꯏ ꯃꯌꯥꯝ ꯉꯁꯤ ꯑꯃꯨꯛ ꯑꯟꯖꯂꯤꯒꯤ ꯆꯥꯛꯈꯨꯝꯒꯤ ꯆꯦꯅꯦꯜꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯨꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯃꯨꯛ ꯏꯆꯟꯅꯨꯄꯤꯁꯤꯒ ꯑꯃꯨꯛ ꯂꯥꯛꯑꯦ ꯃꯥꯏ ꯃꯃꯤꯡ ꯅꯦꯟꯁꯤ ꯀꯧꯋꯦꯕꯀꯣ ꯑꯩꯅ ꯃꯃꯥꯡꯗ ꯆꯥꯎꯕ ꯀꯧꯋꯦ ꯍꯥꯏꯕꯒꯤ ꯃꯥ ꯁꯥꯎꯔꯤꯕꯅꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯣ ꯆꯥꯎꯕ ꯀꯧꯕꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯗꯣ ꯃꯃꯤꯡ ꯑꯁꯦꯡꯕꯗꯤ ꯅꯦꯟꯁꯤ ꯀꯧꯕꯅꯦ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯌꯥꯎꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯣ ꯏꯕꯥꯅꯤ ꯉꯁꯤ ꯑꯃꯨꯛ ꯆꯥꯔꯛꯀꯗꯣꯏꯅꯦ ꯌꯦꯟ ꯉꯧꯕ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕ ꯂꯩꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧꯒ ꯊꯕꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯛꯑꯒꯦ ꯍꯧꯔꯁꯦ ꯑꯩ ꯌꯣꯡꯆꯥꯛ ꯃꯔꯨ ꯍꯥꯞꯄꯤꯔꯒꯅꯨ ꯍꯥꯞꯄꯅꯦ ꯈꯟꯗꯣꯔꯛꯑꯣ ꯑꯗꯨꯝ ꯅꯥꯀꯟꯗ ꯈꯟꯗꯣꯔꯛꯑꯣꯕ ꯑꯩ ꯑꯗꯨꯝ ꯆꯥꯊꯣꯛꯀꯦꯕ ꯑꯩꯈꯣꯏꯁꯦ ꯏꯃꯥꯅ ꯌꯣꯡꯆꯥꯛ ꯃꯔꯨ ꯏꯔꯣꯜꯂꯝꯕꯅꯦꯕꯀꯣ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕꯗꯣ ꯑꯩꯅ ꯑꯃꯨꯛꯀ ꯀꯌꯥꯁꯨ ꯌꯥꯝ ꯐꯥꯠꯇ꯭ꯔꯦꯅ ꯑꯩꯅ ꯑꯃꯨꯛ ꯁꯣꯏꯕꯨꯝꯁꯦ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯀꯥꯟꯗ ꯏꯔꯣꯟꯕꯅꯦ ꯑꯃꯨꯛ ꯇꯣꯉꯥꯟꯅ ꯐꯨꯠꯂꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯕꯅꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯌꯦꯡꯉꯒꯦ ꯃꯤꯛꯁ ꯇꯧꯈ꯭ꯔꯦ ꯃꯤꯛꯁ ꯇꯧꯁꯜꯂꯦ ꯌꯣꯡꯆꯥꯛ ꯃꯔꯨꯁꯤꯒ ꯃꯥꯗꯤ ꯆꯥꯎꯔꯦ ꯌꯣꯡꯆꯥꯛ ꯃꯔꯨ ꯆꯥꯗꯕꯅꯦ ꯑꯩꯉꯣꯟꯗ ꯍꯥꯞꯆꯜꯂꯛꯑꯣ ꯅꯪ ꯆꯥꯗꯕꯗꯣ ꯍꯧꯔꯁꯦ ꯑꯩ ꯍꯧꯔꯦꯍꯦ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯅꯪ ꯃꯣꯔꯣꯛ ꯈꯔ ꯆꯥꯗꯥꯏꯅꯦ ꯁꯥꯕ꯭ꯔꯥ ꯃꯣꯔꯣꯛ ꯁꯥꯏꯔꯣ ꯁꯣꯏꯖꯤꯟꯗꯤ ꯃꯁꯥꯒꯤ ꯈꯅꯥꯎ ꯈꯔ ꯁꯥꯕꯅꯤꯅ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯃꯟꯗ꯭ꯔꯁꯨ 이러면서 짠 건 너무 안 돼. 나 원래 런치 짠하다는 거. 또 자살래? 조진이는 그냥 사해. cái này lòng lòng ngon quá rồi. Rồi sao đâu đang ai bộ sắm rồi. ꯌꯥꯝ ꯀꯟꯅ ꯁꯥꯕꯗꯤ ꯅꯠꯇꯦ ꯈꯅꯥꯎ ꯁꯥꯕꯗꯣ ꯃꯁꯥꯒꯤ ꯁꯣꯏꯖꯤꯟꯒꯤ ꯍꯧꯅꯕꯤ ꯑꯗꯨꯅꯅꯦ ꯆꯥꯁꯜꯂꯦ ꯆꯣꯞ ꯆꯣꯞ ꯑꯩꯈꯣꯏꯗꯤ ꯆꯥꯕꯨ ꯆꯥꯔꯗꯤ ꯋꯥ ꯉꯥꯡꯗꯕꯤ ꯄꯥꯔꯇꯤꯅꯦ ꯃꯤꯒꯤ ꯈꯗꯥꯡꯒ ꯐꯖꯅ ꯇꯧꯔ ꯆꯥꯕ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯍꯩꯇꯥ ꯈꯔꯁꯨ ꯂꯥꯎꯕ ꯍꯦꯟꯕꯗꯨꯅ
이러면서 하고 나면 또 가랑 사보다. 이제 나 이거 딱 또 사인 거지. 살래 nhau một tha video nào mà số cái đầu em mi u tập sẽ bớt của này dành cho đâu anh nè cái này cái nè Con nào ra đây. Ôi. Anh mua cái gì rồi? 삼시도래. 이제 가나오지 뽀로로 자해. chưa sao à luôn sao đó sao lại không sai 너 이런 거 들어가 봐. 손을 내게 잡아. hả 진장 gì ở sau này luôn mà sai đó 가게 나는 이거 한번 더 근데 뭐 상대 말이 당 합이자 소전 건 붙다 알룸 당 합아 알룸 거 보다 또 뭐 뭐 사는 산다 거 안강보다. 야 말리가 있는 거죠. 그거 소전 누가 내 알룸 막 부분 같은데 em 풀 ông 풀 내 산다 젓갈에 잘해 뭐 좀 짜게 되면 사야 뭐 사야지 너무 짜지 않는 있는 거 저기 넣어줘요. 소진제 아니나 밤저 bình 생긴 만든 것이 아마 항남자야 이건 봐 소진 맛이 좀 잘봐. hào theo cả 얘 너무 집에 가면 간 잡아줘야 돼. thấy 부모 mà học thì được à từ từ xử lý yếu cái nào ra yên không được thấy một tấm học bè xử lý bao giờ phải kiện đồng tăng học chân là thật là 뭐 사는 지도. 아 사부도 사고 내 되나
ꯆꯥꯛ ꯑꯣꯛꯇ ꯍꯥꯞꯆꯔꯛꯀꯦꯀꯣ ꯆꯥꯛꯇꯤ ꯑꯣꯛꯁꯜꯂꯛꯑꯦ Sao kìa? Ăn lục đậu của cha ta. Sao? 짜보라. 짜보라. Tengah apa aja? Ok, mèo sắc xì ghế hấp rất là ghét trúng ai ghế quẹ Yang cari deh, Pak. này sao đời này sao vậy quẹ hay đi sắc cũng thật đẹp rồi sẽ một cái Ai sembah. sâu điền mẹ Salah. sao mà đến sáng sáng ngập chân mình Không sao, không sao. ba sữa rau vậy Marin đó Một tháng cái tạm thời. Cái nó sáng ngày không sao gì cả. Mai rồi lỗi là sao không hầu à? Nang tara ting ko lam ti san ga ba Cái lòng ta bay dễ cái tạm này thì hay là cái chân. sao nó một sao nữa không cần rất là cả cái sâu đạc Không biết. cái in rất là khỏe hơn để cái tóc cân mà thằng toปุ๊บถลาที่เขาบอกตะเลยเจอใส่แกมโดมโดนเนี่ยจุอินจะหลับไหม Hầu ra bạn đang ăn như vậy.
ꯃꯈꯣꯡꯁꯦ ꯀꯌꯥ ꯆꯥꯕ ꯍꯩꯇꯦ ꯑꯩꯗꯤ ꯑꯗꯨꯅ ꯑꯩꯅ ꯃꯈꯣꯡ ꯄꯥꯛ ꯆꯥꯗꯣꯏꯁꯦ ꯃꯤ ꯄꯣꯠꯔꯣꯛ ꯂꯣꯏ ꯁꯔꯨ ꯁꯔꯥꯡ ꯂꯣꯏ ꯁꯔꯥꯏꯕꯗ ꯍꯩꯇꯦꯕ Nang kemana jaga ni? 음, Kemana jaga? 싸고 그 싸대 와인이다. Kita sembilan. Ủa sao? Đâu có sung hầu rồi. Lu sao đó? Không ra sao lọc Ăn không được rồi. sao hay tầm tầm tỏ 사제 또이나 싸본 가면 되고 또이네 시가 싸기는 하빠 못 싸는데 하빠 못 해야 돼 가장이 아파 하자라 한다봐 Hello. Hao vậy nè. 하는 잠을 좀 짱한다 Cái gì à? 그리고 Cái 살 này luôn cho về phía mình nè. 싸우더라 그냥 살 빨리 부전 거야 나는 시작 하면 돼 아도 그래서 잘 하고 다 해본 줄 볼까 마기 당근 두번에 걸 왜냐면 루홍 머리 그러니까 내 엑스트라 두 번에 가도 왜냐면 마사기 더 간다 두 번에 거 두나 마기 IG account 아이기 description 다 담라 합달라마게 두도 땅가 간다 매암나 order 독점 비워 볼까 당근 아이디 매암나 또 한번 먹는다 아빠 먹는 거 아이디 가자 디자인 매암 한번 더 간다 두 번에 볼까 아두다 매암나 order 동인 걸 있다가디 독살로 마기 오퍼 샴피리버네 마기 아이나 ꯑꯗꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯨꯗꯅꯦ ꯀꯥꯡꯍꯟꯗꯨꯏ ꯐꯖꯅ ꯃꯤꯅ ꯑꯗꯨꯝ ꯑꯣꯔꯗꯔ ꯂꯧꯅꯔꯒ ꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗꯤ ꯆꯠꯄꯅꯦꯕ ꯃꯈꯨꯠꯁꯦ ꯑꯗꯨꯒꯅꯦ ꯃꯥꯒꯤ ꯑꯥꯏꯖꯤ ꯑꯦꯀꯥꯎꯟ ꯑꯩꯅ ꯍꯥꯞꯄꯝꯗꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯀꯥꯡꯍꯟꯗꯤ ꯑꯝꯇ ꯊꯥꯒꯠꯂꯝꯃꯣꯏ ꯃꯥꯒꯤ ꯑꯦꯀꯥꯎꯟꯗꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯐꯣꯇꯣ ꯑꯗꯨꯝ ꯊꯥꯖꯤꯟꯈ꯭ꯔꯣꯕ ꯑꯗꯨꯝ ꯄꯤꯊꯔꯛꯑꯅꯤ ꯑꯗꯩꯗꯤ ꯈꯔ ꯁꯜꯂꯣ Ngon ra. Coi nó mà thun rồi gì đó. khꯪꯗꯦ ꯑꯩ ꯈꯪꯗꯦ Hết gì? Sao cái tờ ăn được? Nhiều lắm. ꯈꯪꯗꯦ ꯀꯩꯅꯣ ꯁꯤꯕꯣ Thun màu giá đi đúng không? ꯍꯣꯏ ꯃꯊꯨꯟꯒ ꯆꯠ ꯁ꯭ꯋꯥꯏꯗ ꯚꯥꯏꯔꯦꯟ ꯑꯃꯨꯛ ꯆꯠꯇꯅ ꯌꯦꯟꯒꯤ ꯆꯥꯕ ꯌꯥꯝꯅ ꯄꯜꯂꯦ ꯃꯀꯣꯛꯁꯦ ꯈꯪꯗꯦ ꯆꯥꯕ ꯉꯝꯗꯦ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯃꯨꯛꯕꯥꯡ ꯇꯧꯖꯕ ꯃꯤ ꯑꯣꯏꯇꯥꯔꯒꯁꯨꯀꯣ ꯃꯀꯣꯛ ꯆꯥꯕ ꯉꯝꯗꯦ ꯑꯩ Mà cũng sao không thế. ꯀꯩꯒꯤꯅꯣ Mua bằng đầu đó đâu rồi. ꯅꯠꯇ꯭ꯔꯥ ꯃꯨꯛꯕꯥꯡ ꯇꯧꯔꯗꯤ ꯂꯣꯏ ꯍꯩꯅꯅꯤ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯁꯤꯡꯁꯤꯁꯨ ꯆꯥꯔꯔꯣꯏꯒꯦ ꯁꯥ ꯃꯔꯣꯏꯁꯤꯗꯤ ꯄꯥꯝꯖꯕꯤꯅꯦ Nó màu sao rồi 사대? Còn anh mua cũng sao đi à? 너무한데 아이는 가라 먹어 가봐 한다 bạn trai gì nó khoát vào đống trai hay mà mình trai chơi nữa này Nó bán đâu rồi. ai bà xem nào lấy bên Chứ nó bán.
ꯅꯪꯅ ꯄꯥꯝꯃꯤ ꯆꯥꯁꯤꯜꯂꯨ ꯊꯣꯛꯑꯦ ꯆꯥꯎ khitang khitang kayno chathok huệ rồi nè asu ina khongna le yaw yaw tu sit xinh nhá khanoi moro dum sa le mai sa jing ngoi mai go si sa sa go jo mo cha da do yam kana 사बꯗꯤ ꯑꯣꯏꯗꯦꯕꯀꯣ ꯑꯩꯗꯤ ꯑꯗꯣ ꯁꯣꯏꯖꯤꯟꯁꯦ ꯃꯁꯥꯒꯤ ꯑꯩꯈꯣꯏꯒꯤ ꯈꯅꯥꯎꯗꯤ ꯁꯥꯕꯅꯦꯕ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯗꯤ ꯂꯣꯏꯔꯦ ꯃꯔꯛꯇ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯗꯣ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯍꯦꯛꯇ ꯈꯪꯗꯦꯕ ꯀꯦꯃꯦꯔꯥ ꯊꯥꯡꯒꯠꯂꯛꯑꯗꯤ ꯍꯦꯛꯇ ꯀꯩ ꯍꯥꯏꯒꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯍꯦꯛꯇ ꯑꯗꯨꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯆꯥꯁꯟꯈ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯇꯞ ꯇꯞ ꯆꯥꯁꯟꯗꯅ ꯂꯣꯏꯁꯜꯂꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎꯇꯥꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯀꯣꯃꯦꯟ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛꯀ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯇꯧꯔꯣ ꯕꯥꯏ ꯕꯥꯏ